ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯗ ꯇꯣꯏꯅ ꯊꯦꯡꯅꯒꯟꯕ miscarriage ꯍꯥꯏꯕꯗꯤ ꯇꯣꯏꯅ ꯑꯉꯥꯡ ꯂꯥꯏꯌꯩ ꯆꯠꯄ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ Akashvani Imphal ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯑꯥꯗꯔꯁ ꯍꯣꯁꯄꯤꯇꯥꯜꯗ ꯀꯟꯁꯜꯇꯦꯟꯠ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯠ ꯑꯃꯗꯤ ꯏꯟꯐꯔꯇꯤꯂꯤꯇꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯗꯣꯛꯇꯔ Ningthoukhongjam Romitani ꯗꯣꯛꯇꯔꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯗꯣꯛꯇꯔꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯇꯣꯏꯅ ꯑꯉꯥꯡ ꯂꯥꯏꯌꯩ ꯆꯠꯄ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ miscarriage ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯂꯥꯏꯌꯩ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯂꯥꯏꯌꯩ ꯆꯠꯄ miscarriage ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥ 5 ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯥꯏꯅ 20 weeksꯀꯤ ꯃꯃꯥꯡꯗ ꯃꯇꯣꯟꯗ ꯀꯥꯏꯖꯔꯛꯑꯕꯗꯤ ꯃꯇꯣꯟꯗ ꯏ ꯆꯠꯂꯛꯄ ꯄꯨꯛꯅꯥ ꯈꯣꯠꯇꯧꯔꯒ ꯃꯇꯣꯟꯗ ꯀꯥꯏꯖꯔꯛꯑꯕꯗꯤ ꯃꯁꯤꯒꯤ ꯇꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯌꯩ ꯆꯠꯄ or miscarriage ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯥꯏꯌꯩ ꯆꯠꯄ miscarriage ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯈꯜꯅꯆꯤꯡꯕꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ miscarriage ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯇꯣꯉꯥꯟꯕ ꯊꯥꯛ ꯑꯣꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯏꯍꯥꯟ ꯍꯥꯟꯕ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯗ ꯑꯩꯈꯣꯏꯅ clinical miscarriage ꯍꯥꯏꯕ ꯑꯃ biochemical miscarriage ꯍꯥꯏꯕ ꯑꯃ ꯁꯤꯅ ꯃꯈꯜ ꯑꯅꯤ biochemical ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯤꯠꯇ ꯌꯨꯡꯒꯤ ꯇꯦꯁ ꯇꯧꯕꯗ ꯕꯦꯂꯣꯁꯤꯠꯀ ꯍꯥꯏꯅꯕꯁꯤꯀꯣ ꯁꯤꯒꯤ ꯇꯦꯁ ꯇꯧꯕꯗꯗꯤ ꯇꯥꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯪꯗ꯭ꯔꯕ or ꯃꯥꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞꯀꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯏ ꯑꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ biochemical miscarriage ꯀꯧꯏ clinical ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯎꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯅ ꯀꯥꯏꯈꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯕꯨꯅ clinical miscarriage ꯀꯧꯏ ꯑꯗꯩ ꯑꯃꯨꯛ clinicalꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ early miscarriage ꯍꯥꯏꯕ ꯑꯃꯒ late ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯣꯛꯏ early ꯍꯥꯏꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯁꯦ ꯀꯥꯏꯈ꯭ꯔꯕ ꯑꯗꯨ ꯇꯥꯔꯗꯤ early ꯑꯗꯨꯒ ꯊꯥ 3ꯗꯒꯤꯅ ꯊꯥ 5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯥꯏꯈ꯭ꯔꯁꯤꯅ ꯑꯩꯈꯣꯏꯅ late miscarriage ꯀꯧꯏ ꯑꯗꯩ ꯑꯇꯣꯞꯄ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯑꯃꯗꯅ sporadic ꯍꯥꯏꯕ ꯑꯃꯒ recurrent ꯍꯥꯏꯕ ꯑꯃꯒ ꯂꯩ sporadic ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟꯕ ꯑꯃꯍꯦꯛꯇ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯉꯥꯡ ꯑꯃ ꯄꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯔꯛꯇꯒ ꯃꯇꯣꯟꯗ ꯀꯥꯏꯖꯈꯤꯕꯒ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯐꯕ ꯑꯃ ꯄꯣꯛꯄ ꯁꯤꯒꯨꯝꯕꯁꯤꯅ sporadic ꯀꯧꯏ recurrent ꯍꯥꯏꯁꯤꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯦꯟꯅ ꯀꯥꯏꯁꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ recurrent miscarriage ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ultrasound findings ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯃꯥꯁꯤ ꯃꯤꯔꯣꯜꯂꯦꯁꯦ ꯈꯪꯉꯕ ꯑꯗꯨꯒ ꯃꯇꯣꯟꯗ ꯀꯥꯏꯖꯔꯛꯄ ꯃꯇꯣꯟꯗ ꯀꯥꯏꯖꯔꯛꯄꯁꯦ ꯃꯈꯜ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ultrasound ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯥꯏꯕꯁꯦ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯆꯦꯛ ꯆꯠꯄꯣꯟꯇꯦ ꯃꯣꯏꯅ ꯏ ꯆꯠꯂꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ultrasound ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯟꯅ ꯈꯪꯕ ꯉꯝꯃꯦ ꯑꯉꯥꯡꯁꯦ ꯏ ꯆꯠꯇ꯭ꯔꯤꯉꯩꯗ diagnose ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯟꯅ diagnose ꯇꯧꯕ ꯌꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯔꯁꯇ an embryonic miscarriage ꯍꯥꯏ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯔꯨ ꯍꯥꯝꯕ ꯍꯥꯏ blighted ovumꯒ ꯍꯥꯏꯅꯔꯤꯁꯦ ꯍꯥꯏꯗꯤ ꯁꯦꯝꯗꯤ ꯁꯦꯝꯃꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯪꯕ ꯃꯁꯥꯁꯦ ꯁꯦꯝꯕ ꯉꯝꯗꯕ embryo form ꯇꯧꯕ ꯉꯝꯗꯕ heart activityꯒꯁꯦ ꯌꯥꯎꯕ ꯉꯝꯗꯕ ꯑꯗꯨꯅ ꯁꯤꯅ an embryonic or blighted ovum ꯍꯥꯏ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯤ ꯁꯦꯝꯗꯤ ꯁꯦꯝꯃꯕ ꯑꯗꯨꯒ ꯃꯤꯍꯨꯟ ꯐꯪꯗꯕꯁꯤꯅ miscarriage ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯉꯥꯡꯗꯤ ꯁꯦꯝꯃꯦ ꯑꯗꯨꯒ ꯏ ꯆꯠꯄ ꯈꯔ ꯍꯧꯔꯛꯑꯦ ꯀꯥꯏꯗꯤ ꯀꯥꯏꯗ꯭ꯔꯤꯕ ꯁꯤꯅ ꯑꯃꯨꯛ threatened miscarriage ꯍꯥꯏꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯏ ꯆꯠꯄꯁꯨ ꯍꯧꯔꯕ ꯄꯨꯛ ナꯕ ꯍꯧꯔꯕ ꯃꯥꯒꯤ ꯀꯥꯏꯕꯒꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯔ ꯃꯅꯨꯡꯗꯒ ꯏ ꯊꯣꯛꯆꯜꯂꯕ ꯁꯤꯅ inevitable miscarriage ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯈꯜ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ sometimes ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ miscarriage ꯁꯤꯗ ꯃꯅꯨꯡꯗꯗꯤ ꯐꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕ ꯃꯤꯍꯨꯟꯁꯨ ꯌꯥꯎꯗꯅ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ diagnose ꯇꯧꯗꯕꯤꯗ ꯀꯨꯏꯅꯒ ꯅꯞꯁꯟ ꯈꯣꯠꯆꯟꯗꯅ ꯂꯩꯔꯝꯕꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯋꯤ ꯊꯝꯖꯜꯂꯨꯕꯗ ꯑꯗꯒꯤꯗꯤ ꯈꯔ ꯑꯃꯅ feverꯒ ꯇꯧꯔ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯅ septic miscarriage ꯁꯤꯒꯨꯝꯕ ꯇꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩ miscarriageꯇ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ miscarriage ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯥꯏꯌꯩ ꯇꯣꯏꯅ ꯆꯠꯀꯟꯕꯁꯦ ꯃꯁꯤꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯔꯝꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ miscarriage ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯆꯍꯤ age ꯀꯣ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯐꯦꯛꯇꯔ ꯊꯝꯒꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ miscarriage ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯋꯥꯡꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯃꯨꯛ ꯆꯍꯤ ꯌꯥꯝꯕ ꯍꯥꯏꯔꯒ less than
chahi kun gi makha sidana around 16% lay bako chahi kun dagina kuntra boki asina around 12% lay kuntra dagi mo kuntra nga sina around 16% lay and they kuntra nga dagi nimpu sina around 20% mula kani nimpu dagi nimpu manga ga hengala gana around 80% hengale chang yang wang na shumang khade mama of the sunatana khuna hai mapa sing si su ko chahi nimpu gi mathak de ledi moi miscarriage be chang jam hengala kane ba khona 40 years above the lady 40 to 45 sina 23% high more than 45 high na 43% gumba la eba ko sina chahi gi factor ore aduga khuna miscarriage to horkanda kaigumba khuna chromosome analysis to yawi magi ngasagi thola iba potsa khuna test to matam da khuna chromosomal microarray hai ko si to matam da more than 50% ja thidi chromosome anomalies na thengnei ba chromosome anomalies hai se kaino habda khuna ngasagi angang je sema matam da mama dagi genes tangkhayam lakani mapa dagi genes tangkhayam lakani da sema matam da kaigumba mama pa da genes hoiba yoram ba ma natragana koina cell division to matam sida koina division togadabasida shoiba amako sigu matam da some example in habda koina down syndrome gana daiba trisomy gana daisa de monosomy gana je moise nature sina sema matam da sigumba hai mi oirodaba di oirosu kholok thoknari ne ba moise ko sigumba oirodaba se nature sina tha ahum sigi manung da maton da kaijarakane ba but si ngamdana sakhiba gi dane koina thengna diagnose story sina aduna 50% di chromosome anomalies ne na aduga atopo factors na koina infections kumba leibda so infection is any infection yai adu most commonly koina thengnabada sexually transmitted disease kumba ko the urea plasma mycoplasma adu mayari adagidi koina endocrine disorders the uncontrolled diabetes loinamak nate but control tawdraba adagidi koina thyroid nemba adagidi PCOS leiraba adagidi prolactin gumba wangba endometriosis kumba leiba sin hormone disorders ngakdane sigumba leiba mi ge sisu endometriosis ki chang wangi aduga koina uterine anomalies koina angang khawda pomba tangba leiba mi ge sisu kaigade sida koina first trimester hadi tha humgi mamangda tawbama tham humgi matungda tawbase anamba uterine anomalies da koina septum gumba leiba angang mayai da khaiba gaina leiri aboko angang khaw ani longba gaina leiri ba hadi pokpa dagi boise dum yaujara ba ana sigumba si angang khaw manungda napsanna ba toina sengba mi angang khaw napsanna ba ga yawrme bako sigumba mi ju angang kaigale aduga any infection saigre aduga koina yamna obesity yam noyo mi ju angang kaigale ko yamna kangba hadi ka hena kangba or masa sumba plus yam ka hena noiba si angang kaigan gi reason amani de koina chawa thakba chinjak ta su yam lere any drugs kumba sizinaba hadi even koina uringi phanabani gaino retinoids kumba jam sizinin pisina sigumba chari matam angang constipation gi tadi muisu kaigale aduga any koina chemotherapies kumba piba methotrexate chaba adagidi statins kumba chaba sishu adum angang kaibagi reason amoi pe masada laina amata leitaba karigumba matamda su hek kaiganba angang laiyei chatpasi yawi sina kari maram oiba yabage habagi matangda su tabi hai oren investigations dabdi lankine koina thrombosis haiba muchule ko thrombosis haiba sina reason da yaw tini sisu sina kain ha da e se koina phamjan gan bai e phamjan ba se singli macha da phamjan gan ba koina thrombosis syndrome hai ko ana sileba mi su kain moina singli macha se e je nangjan grani aduna easian bangamaroi easian business koin angang sam mihun chen bangamaroi id phangdramnina ma se mihun mangdhalakpa mihun mangamina once mihun bumang koin naturally ma se terminate tongna badum tawjarakane ba ichapa dum horakane ba sisu reason amoi be duga khoi kari gumba matamda kana gumba na ngasai angang pamdaba miyoising haijaba tare mokoina hek khoi gi abortion gumba tawkhibase mina sum hainaba matamda adumaina hek abortion tawkhragadi makha tana su angang kaibagi dum chance lai kaine haiba aduga miscarriage oikraba angang laiyei chatpa miyoi amasu amuktang hek khoi gi angang se lokthokiba taragadi makha tana su dum kaigani kaina haibagi thajana bisu dum lei sigi matangda di doctor kamai to akoina abortion is na koina thoina ka han basi oidoine ko and miscarriage size na maton da kaijarak basi oidoine ba masana masida koina treatment technique habdi suppose akoina guli saraga ma se kaihan graba or senghan gi bo eragadi risks yamna leite if ngasagi reasons myang do leite taragadi adubu kayuma koina khulai changaga sengiba
toina toina anira ahumlaka sujalakpa matamdadi koina anamba matamda angang khaw lining se patharamba thengnai angang khaw lining se once patharam grata di kon injury to giba chamana de ni ba ko aduna magi blood supply se changes mayam ama lakane ba aduna sina e phajana chain bangam da ba e phajana chain radi angang se phajana grow to bangam moi doine ba an adu ju kai ba gi reason am oi ba an khon hanjan hanjana sing ba su one of the cause simak na loimak na di habi adi angang mayam ting to ngaw erga dum lak ba ori but khon hanjan jan sing adi angang kai ba gi chance se khara wange aduga aikoina tajaba matamda ngasagi mirole nupi se ko mirole ba matumda akogi thainangai ngalingai matamda de akogi ultrasound se akogi pukta dang loba ultrasound ma chatnarami ko haujiki matamda de akogi TBS scan haidana angang se hek mirolakpaga adumak akoina hospital da hek chatpa khuding adum tawi thajana bagi matungina ngalingai matamda ge akoina mirolaba matungda ngalingai da khut changba taragadi angang se kaibagi chance lei haina su haina tajai ko ada haujik ta akoina TBS scan lowrini haiba tawba maram singse machine su angang kaibagi chance leibra kamai to sidi mayamgi lamna wakhan namni akoi su thengne patient sing se la ganda TBS loge ha mai khoktak chawa patient thengne kai ga tra haibagi but TBS di am safe hoiba procedure ne akoina khulai do changba matamda kro kro otba nataba just akoina angang khaw de angang khaw machina taktang thengaga dum angang khaw se yawi yawde mai phibam je phajana lei lekte habse dum khangba ngame ba ko aduna adu yeng yam safe hoiba procedure ne sida kemto ki ningai lekte aduga mo khoi ultrasound web thajane sidi yamna kuina yeng basu nate aduna sidi yam safe hoiba procedure ne sidi reason sine oidin hai TBS scan tawbasna hekta angang kai ba dina triba aduga akhoi gi nupi sima miro le ko mark se akhoi gi doctor kanam tana dabi jo oraga su masana naturally dum miro lak pase masi matungda akhoi gi miscarriage thokdana ba haitare natraga na akhoi safety oina na ba lokhat pa ya base kari kari thorang sing haiba tare lokhat pa ya ba ge habase miron bi mama shina adugi matang da su khajita ihan hambada ina ngasai gi khoi gi cause anamba chromosome anomaly ne ne hai gi banina first ta khoina patient da hangi se toin kai di nabani yek thokno bra han hange yek thokno sisu maram mama oidoi sisu maram mama oidoi ne ngasai gi phattaba ipai pu gi khoi gi gene se khoina yek thokno base lo matam da chung thore ba aduna chung thok pasna dugi reason ama su eba da khoina couple karyotyping gaina magi gene test to bi makhalam lei pecha changba manyam myam lei bada ihan hamda couple karyotyping se toraga gene sana da ba yawbra gene kana da hen bi yawi ga ning thoga leiram magana khoina suppose nupi da leiram me hero kon egg donor to boye magi marum je season na tabada aduna IVF kumba di lani adugumba di later gana kon atop reason ke ledige have se thidok piraga aduga kon gene defect kumba lakpa se kon first miron ring the folic acid kumba chawa je shanka nei aduga isa phajana le henda hadi yamna suno heloi da ba yamna su kanghal isa sajen semba ma darkar lei chawa thakpa any drugs ero kai gumboy ro leram kandana chida asai churu biri kwa andagi di alcohol sigumba su khoina lifestyle si ju reason amani ko aduga akhoina ai pandipal hodren sa occupation da khoina x-ray exposure gumba yamna tagon mi sa sigumba laser radiation je kitang handaba yaba mong da lehaninge andagi any nishanu sa season ba to hanbio even sometimes coffee se kitang cup normal cup thakpa ma da shu kai de ko but more than 200 grams ka thakpa mi addicted ba mi ge ju asigumba ju khara kai gan ba yawa ba asigumba ju su handa biro lifestyle change to biro weight maintain to biro and they koina folic acid che chawa hoga da ba mana koina DNA sema matam de folic acid che cha darkar oi ana 3 months before conception koina folic acid ka chana ri bane se anduga ngasagi kaigumba koina thrombosis kaina hai ge ba ja sigumba se dana koina hidak ecosprin gaina chaba honai andagi di mirola kana koina heparin ga kap khopa gaina lei ko anduna si myam si toraga any ngasagi sexually transmitted infections kumba leiramagadi adu hana treatment to bigadaba diabetes leramagana diabetes to hana control to bigadaba andagi di any hidak langthak ai haijagre adudi chaba khotpa leradi tokpi gadaba ko aduga dei thyroid control to bigadaba aduna si myam se control in control leire harakanda next pregnancy plan to biba aduga aikogi miscarriage oigraba matungda ngasai angang se kaigraba matungda tha kaya muk leiraga chahi kaya muk leiraga aikoina amuk hanna angang oihanna bagi plan sinba yabage habase sigi matang lairikta hairagadi akoina
magi sengdokhraba matung or kaigraba matungi thama mens normal mens ama lahangraga next pregnancy dum plan to bai hai andu akoina sum patient da kano advice we when usually 3 months kuma gap le helon hai kai ngasai gi magi psychological changes angang kai bagi nuai ta khota ba mayam je handaba magi body je muk normalize to honboina koina usually 3 months advice to be dubu lari ki oina di normal mens ama lakradi next pregnancy plan to bai ada ngasai gi angang se oiraba matungda koi ahamba marum oina oirakpase mashi maruiba maramse mapa dudagi oigadra natragana mama dagi oigadra animak sigi factor se mashi kamaina oibe yai sidi amhete mama de soibe mapa de soibe tawda okhina smai hai ovulation matam habdi mama na marum ko ko matam se si matam se hek chap chanana leikraba aduga mapa gi maru achangba se thajal taragadi if moi hana chromosome anomaly leram da taragadi usually koina angang se aphawa semina longnai koina kitang delay tawgiba hadi marum sina kitang mature oigiba or nupasana mahiji koina thadu udar kanda hek changbada oishangiba moi sigumba se hadi phajabana changida semgidaba hai tare sigumba se su okone hajiki ngasagi blighted ovum gumba se oigale aduga any chromosome defect leramagana moi chromosome defect na moi se growth ongumdaba aduga khoigi mama sina angang se mirole ko aduga mirolaba matung sida ngasagi doctor na haibikiba matamda masada de symptom kemta utlaktaba hai tare manungda de angang se marum hamaga mihun phangdabi leiramaga kona thangdai khoigi rigumba kanda I chalakpa hek yaubugumba adumaina haiba mawang mayam ama yawi ko ada hairiba khuding makse ekhoina isana khangjanaba hai tare aingonda oiriba angang se miscarriage oirani natragana marksi kairani haibagi khangba yaba symptoms singse mashi maru oina khoigi generally jum karam mawongda khangba yabagi hai sigi maram da hade khoina miromi nupi gisna mawbuse mawbuse yam kanaba symptoms amaneba mawba haisina kaino hamatamda khoina angang sina magi nawpham simakku matamse sida ICG haiba hormone ama thadoreba ko adu ICG haiba hormone jina sum mana nawpham simakpe grow torokpa sidina khoina oningba mawba phawreise aduna mawradi good sign ena lawe khoina patient oral ajo khoina phaigena khodi harawre neba kaino at least my angang se grow tori haineba ko aduna hoi mawba sima leire hasang nuairakta tumningba adum phawganba thuk lawrakpa ko sigi symptoms myam leiradi khoina good pregnancy nena lawi or karigumba masi smaina mawrame morom de khanglep lep khraba mas ke masang je noi khala aba hanagi symptoms am sak mang khraba usually khoina tha ahum gi matung da di si handarakane ba but tha ahum ji bok tane khoina nawphom semagi matam oirise si manung se ne mayam na mongna ri mayam se dina sak ka lep khraba hanagi symptoms myam je mang khraba adu chingna ba yare se iga sala adi adi hojiki mo ga se mang khraba masaga je noi khala adi adu de khoina chingna ba yare ma kanom torom ba yare na morom da doctor hosi haibiri baduna khoigi internally haijaba tare manungi oibani ko aduga mapan thong da haijaba tare physically ekoida nungai raktaba karam ba symptoms sing di ulakpa yai doctor si matang usually puk naraga izatpa natata di sidi kya khangande aduga khoigi doctor asum khara tajaba da ekoina tube ta miron ba haiba masu yam kanna tajai ko sigi matang da ekoina tube ta miro leba sigi maru oiba yaba maram se sina kari oiba yai doctor sigi matang da su khajik tang hoi tube ta miron bhai se yam common oi kari gi tube ta miron ba yai hamadam da khoina angang se semba matam da khoina angang marum ko ise ovary have a pot se dagi ne ba ko ovary sigi hek mathak sama khoigi tube se lairi ne ba aduga tube se dane angang gi han ba stage sem de se ovary se marum kongla ani marum je khoigi tube ta masa phan ba ma lairi ba ko khut ki type ta mas marum je lokhat lu doine ba tube ki na kan je de pukhalak matam je da asai nu pa gi mehi sina haksang makha de gi changa ani mas iroira ka khalak doine iroira ka khalaga mas tube ta mu iroira doine tube se dane khoi first angang sem pat se anuna sigi asem pat se muk maji kumdarak doine kumdaraga tube se kumdar angang khau se taraga nappaga ne khoina angang khamunung da urisina and anything asai gi tube ki lambi se da palhoba mana chatpa ngamdraba we have infection gum matoba hana khoina tube te any procedure ga tawhiba ko adu matam da manapsan ha bole hoba khotba da di tube se ma chaw le thokhrane ba makha ko ko ngamaroeba and tube te miron ma se tawge hadi ma khwaide gaman oibum bu thuine ba kaina khoi angang semi je tube te ne ba but ma je kumdharak ba madar ka le and palhoradi dum tube te mirol adum sa YouTube ta miron basina ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯤ ꯃꯥꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯑꯣꯏꯔꯛꯏꯅꯦꯕ
Hoi doctor aduga aikoina hanjana miscarriage tawrakpase masigi oiba yaba maram haijaba tare si khangnanabagi damakta aigi tungda lakadawriba tungda oirakadawriba angang asi kaigani natraga kairoi oigani natraga oiroi haibana chingba khudingmakse masi khangnanabagi damakta aikoina karam makhalgi testing haiba tare karam makhalgi changyengsing aikoina pangthokpa yabage haibagi matangda su thambi sina aikoina ngasagi reasons myamdogi matungina laktare ko asai first aikoina karyotyping duma tawthokpiro ani ohumga sujala adi de ngasagi sugar test tawba darka lere thyroid test tawba darka lere prolactin tawba darka lere de aikoina complete hemogram se su yam maru oi blood disorder je stai ju khang toini aikoina platelet low oibaga ko ultrasound ama lawrani ultrasound se dagi aikoina angang khausida pomba tangba lebra or any infections lebra PID gumba lebisu dum oi ko andaga andagi de aikoina ngasai thrombophilia thrombosis service sigi aikoina test makhal khara lere sigi test sida aikoina anticardiolipin antibody lupus coagulant beta 2 glycoprotein antithrombin deficiency protein CNS deficiency gan lady boko si mayam se aikoina anirak or ahumlak sur abadi sigi test to base yamna maru ere anduga ngasai na hayodabam lere aikoina second trimester miscarriage se ngasai tha ahumgi matungda kaibasa aikoina cervical incompetence haiba term ama leyebako sina aikoina angang khawmachin then bhai angang khawmachin je usually aikoina 3 to 4 centimeters mukse normally sangebako keigumba masina 2.5 ki makhada sangabadi hai angang se tha ahumgi matungda kaigan bi chance yamna wangeba ana sigumba leibagi han ugrabadi mangi miron basida ko tha ahum matungda matona pangaida gaijarakpa manga su dringi se sigum lede aikoina hayeng miron matamda aikoina cervical circles kana langi salakanda magi tasan hanba magi kairakpa lambi do phunjanba ko adugumba su lei sidi mirola kana tawgadamne aduna hojiki test myam je tawthokpiba magi reason se leiragana loinamak akoina phanaba hana sinbi hoba ko hana treatment ta hoba aduga mirola kanda tawgadaba myam amsu leiri sina miron dringai gena sigi tawthokpiba miron dringai gi oigadoine baduna hoi aduga doctor aikoina karingba matamda su aikoigi angang oyu yadaba natragana angang kaibana chingba tawriba se aikoigi torch positive oiba haiba tama masu tajai sigi matangda su khajitang thambi torch service aikoina kana toxoplasmosis ne andai aikoina rubella the herpes sigi test to cytomegalovirus ka test to bone bako sigi virus sing se aikoina hawai thaina oza sina tapasu sigi one of the reason harame adi angang kaigan bagi but sigi marak sida only cytomegalovirus narabadi angang kai bagi reason oibi ai aduga mayamna torch ani dum chana bane bako toxoplasmosis se toxoplasmosis na ke do hali have matamda akoina angang je sema kanda magi early brain development de swehali have ko sigi hiksina leiradi anduduna akoina hek mirole khanga akoina hidak thane hidak se dum magi heng angang poktubo dum pizana basi hoiba ko aduna masina angang abnormal oibagi reason amadi oibi ai but angang kai bagi reason dinati torsina aduna sum thajana ba or chatnabi oina hek mirola kanda akoina miron ringe de sudum tongna ba mayam amyawi toxoplasmosis katangi thaduoga akoina magi value khara leiri magi titer pirakani yamna wangagana akoina miroling du hek sa thokhanba akoina sisu hawdongba loibada anamba tongne duna hawdongumba kaigumba loiraga toina kaigale gain khaladi hawdongumba se khara loidabana akoina hui hawdong nungsi haidana su akoigi inakta yam nakna thambase su mu phatri hawdongge mathi dagi infection tawgale basise aduga doctor aikoigi ngasagi torch positive oiraba mama oibising haijaba tare ayambana su hojiki matam se karigumba test ek tawruraga su torch positive oire haibasi ayamba nupi singi laktagi dum tajai hojiki matam masida ado torch ki mahik se kaigumba laigiba taragadi man layeng base machine ma tawkramna layeng gadage sigi hidak na kramai tawgunu akoina sida torch ki da rowamycin na hida ama sijine ko pyramycin mai composition jina akoina mase nomada ahumlak bizara kanda akoina 3 weeks bijai my infection hek tawre or akoina even if IgG have maga aim have maga test tawrakane ba ko aim haisina hojuji infection tawe have sigum aim leramadi akoina miron ring ida treatment tawbana
fai G sidi khoina adum edi hui hodong hai se dum expose to bune na ko khoina G have posna kai no have da ai infection tore but ai immune system sina ngak thok pangam me have ne G hai sina and everything khoina test to me am da G wang me am sula kane ba ana G wang mo khudi maki treatment dar ka lete but toxoplasmosis ke khoina G IgG ki level se wang abadi hisi hidak se adum mirom matam da thane Spiramycin je khoina 3 mg je thrice daily pizana kanda hafta hum pizagani hafta ani mu gap laigani hafta hum pizagani adu bo khoina magi hisi level do adu metungina course sang tang char su yagadra or heng ma pokto bo pizagadra have dum question la kana aduga doctor koi tots positive oi kraba nu pi ama se mangonda mapun si chupa haisaba tare adumak khoi gi lisang sitna adum tors adum magi mahik se adum magi hakchang du dum yauraga laigadabra kamai to yaurani magi titles da handarak pe aduga doctor ngasai gi ngalinge matam da haisaba tare akhoi gi ahal laman singnai makhoi gi matam da di phau suba kaya ama su yaura i wairam teba kaya ama su yaura i arum arumba thangba kaya ama su yaura i ko hairiba matam adu da di angang se adum mayam ama poeba hauji matam da di ngasai gi angang se adum kaino ma hek tawraga su hospital chatluraba oiraga su wai shitpadagi natragana wai debadagi angang se kairi ne haibagi thajanabi mayam ama su lairakpa adu sigi matang da di doctor khajik tak thabi sise in a lifestyle change na nen haininge the sing na da ko huziki matam gi no pi sing se na hoi gi da di phau suba sing homba kari krai je saje ne ba marom da han da gi torba saje do nungti gi to da di usually gi shu tokti sung tok tok da ba thabak tok chalu ba da kenu thoi ngang ta ne bo ko na huzik saje je watle and mayam je phamaga charaga dum sedentary lifestyle je am tore noi ba gi chang na hoi khona thengnaram ba de huzik yam ne hengal le adegi di even PCOS ka se am le zani hojik se hedi moi je sedentary life chatle habegi science ngak tane ba aduduna thabak tawba khudi makna khoin angang kai habdi yante tawbadabu khoina advice sum tawbada junk foods ke ka ja handaba dagidi arumba hadi khangthang thangat ba or arumba ke sangdok tokshan ba dagidi two wheelers kumba thawbase hoi khoina lamsang chatpa lambi nuai to mphum da chaladi ke habda haksang kamya siga angang khaw siga di am nakna leibana karingba jerking nung di am toina hek akoi pressure pi ba khot pase sigumba si di kitang khoina tawbano na dum advice to bi aduga is even exercise heavy exercise to handaba ko de siri ga se amna toina hadi siri amu ka ba ke shu to ponte toina sum ka ba du budi hoi adu gum kai gan mi di kai duine ba hadi magi near area oiruba ge hai tare ne ko but sigi reason me am jina angang kai be reason ne di haining de aduna even akoi di advice to the walking chalu negi surrounding du da adum to nangi nom gi kup nom su do adum su hai magi angam basang da loina mak to yai ane ko henjan badu to witraga loire aduga sexual intercourse kumadi ko 3 months bo di advice to di kasai gi tha hundu gi manung da di hadi angang khause lengadi khoina kai ba gi chance se wange ba na kai gan ba mi di adugum se mu ya da ba aduga every pregnancy khudi makta lengdana la yo hai ba se ko advice to di abiga doctor miron ba hek hokraga di chaba yaba yadaba chinjak haijaba tare hai marakta oiraga su injang napi marakta oiraga su chaba yaba yadaba khara ma su lai haina sum khanjai hairaba singsigi marakta khogi hek horakpaga khogi first trimester gi matam sida khogi hom chaba phatte haina ga hek haiba champra chaba phatte haina ga haiba ado hairiba haira singsigi marakta chaba yaba haira singna karambano yadaba na karambano haiba sigi matang da su khajik tang thambi haira ayamba loinamak chaba yai akhoina advice to bada ki hom ga awar thabi ga sidi kitang chaganon hai kegino amta moida enzymes yauri yebako pepen kaina ga yauri moise khuna puk se yekan magum batawba andai di khuna digestive enzymes pe angang kai bagi oina khogi awathabi gi ba khongwasan haudi abortifacient in season ramine bako ana sigumba sidi khoina kitang advice to bi puk yekali khotkali haibagi andagi di akha arak sida yam kana de lete sina thajanabi gi ne aduga khuna khaba charu radi angang kai kai na adagi fermented food se akhoi di usually hawaiza kaino wasidum chabani na akhoi di immune oirabane bako na taragadi fermented food sida akhoi gi phataba mayaramadi obo phaiba phoppa tawbodo aduduna infection tawradi nuaiti habagi wane ba ana atai di chaba yai
asin macha no haisina kaigino ham tumna khoina morok ko matamse chili chak chaning de dana ko chak chaning da na masai asin ma ka khaleba khoina mong asin macha salurani asin ma ka ba henjelani karen amuk chak sara roi aduna cha da na amuk ko henjel khoina vicious cycle ne chatki ba haitare aduduna khoina chaganu haidi chaganu mukti haidi yamna asin over ko pam to di avoid to haibagi wani sida chaba yadi habidi leiti and any healthy diet isana haina zaba khoina hena ka hena haidi spicy oi boko punataba ko adugumba loina mak chaba yai fruit chaba yai nuts chaba yai ngasai gi khoina restriction khara pi khibada adugumba natana chaba da keshu kaiti tungda haizaba tare ngasai gi miscarriage tawkraba ngang laiyei chatkraba mioi amada khogi mama oibi amada matungda khogi miscarriage se khogi tholak pase masigi oiba yaba risk factor se masi kari kari no oiba yagani doctor hoi angang kaiganba mama dadi adumagi factors meyam amanoiro di dum leiramadabne ko sida khoina kai tawa yai haiba matamda hoi ngasai factors meyam do loiduma control da thame ko adu taragadi maze first khoina psychological support mayam darkar le kayimda maze dum aki ma leir doine ba hadi aise kadra haibagi aduna khoina tender loving care hai recurrent khoina RPLs de ko recurrent pregnancies to mama gaise khoina tender loving care ma to even psychological counseling book chat pi and aki ba tujungba leiradi khoina adum magi hormone imbalance la adum tholak doine ba magi same process se ko da khoina sajen to ba chaba thakpada phajana joton tawraba daidi folic acid nganna chabiraba aduga ama point ama lei khoina smaina kaigan baza normal pregnant oiba matamda kaigaladi sometimes khoina IVF po counsel tawe IVF to wasna kari kanai haiba matamda nasagi magi marum lawrani nupagi mahi lawrani aduga khoina embryo se form tawraga khoina pre implantation genetic testing na leyeba ko hadi magi sema iba angang se chromosome defect leibra leitabra na yeng ba test ma leyeba adu hayeng defect lemadi happy daba defect leram daba ge dang happy ba adu taragadi khoina khara kam makhaidi sigi cause se handaba ngamme na lawe mayam dagidi manadana khara tawbi tare habidi kitang rest khara pi rest hana phamung da tawde advice to tawde walking adum sat pe yai and exercise adum to be jinjak pe phazana maintain to biba ko aduna sigumba mayam precautions si lawradi prevent to ngamne na khale aduga doctor loshilak pasida ekoi gi ngasi gi thamjari ba hiram miscarriage haibadi toina angang laiyei chatpa hairiba hiram asiga mari leinana khogi lamdam asigi mama oibi singda aduga lamdam asigi khogi yumpalabi nupi singda toina angang laiyei chatpa haibase chatana na bagi damakta kari kari wafum thambininge doctor humde khitang tham akoina toina laiyei chatpa hai targadi ihan hanba miscarriage lakon tandadi kanamta kemte khanadabe khoi daw sporadic haidena ngasapa karigumba ani dagi helaba miron bida ani rakti hena kaiba hora adi akoina doctor manakta chatpiyo ani gynecologist ki manakta chatpiyo aduga reason thidokpiyo kena ahum laksrok matandadi psychological problem lakpa hore reason mayam ama lerisi marakta karigumba akoina reason ama phangba ngamabadi adu treatment toraga mathang laktoriba angang asi healthy oina pukpa ngamnaba mayam honaminase yam nungaise ngasi thamjari ba hiram miscarriage haibadi toina angang laiyei chatpa hairiba hiram asigi matangda others hospital da consultant gynecologist amadi infertility specialist oina laibiribi Dr. Ningthoukhongjam Romita bu Khunganggi Thouram gi maike degi amuka hanna thagat pa phongdok chari khurumjari myam